BJP की वाकर अहुम कापतुना हाटख्रे जम्मू अमसुंग काश्मीर की YK पोरा एरियादा ngarang numidang terrorist singna Bharatiya Janata Party BJP की वाकर अहुम कापतुना हाटख्रे लैखिद्रब पार्टी असigi मियोय अहुम अदुदि युप मोर्चा डिस्ट्रिक्ट जनरल सेक्रेटरी कुलगाम फिदा हुसैन इतु उमार हाजम अमदे उमार राशिद बैगानी हाइरे terrorist sing adubu phanana bagidamagta security force na mafam adu question thamkhre मिहाट असिबु लेवाक असिगी प्राइम मिनिस्टर नरेंद्र मोदी अमदि लेफ्टिनेंट गवर्नर मनोज सिंहना यानिंगदब फोंदोरकली असिगुंबा हिंसागी थबक अमदि पांगदबगी थबक सिंह असिना अचुंबा वायल पुथोकप ngamloi हाइना फोंदोखि लैखिद्रबगी इमुंग मनुंगदा पांगबा याबा matengsु पांगनी हाइना फोंदोकपगा लोइनना मखोइना लैखिदबदा अवाबसु फोंदोरकली कोविड-19 ना लैखिदबा चामगा हुंपुमाथोइ सुख्रे ngasi ayuk angan bapung ahum makhairom tabada Jenims-ta COVID-19 positive oiba miyoy ama laikidabaga loinana state asida laichat asina laikidaba ngasi nungthil pung mari phawbada miyoy chamaga humpumathoi sukhrei laikidaba asi Imphal East ki konung mamangtagi masagi chahi 63 suraba nupi amani mahak haukiba October 13 ki ayuk pung 8 makhairom tabada Jenims ki COVID ward ta layeng lakhibani saknai raba aiba Sagol Sem Indra Kumar ngasi laikidre Manipur lolgi saknairaba aiba amade All India Radio Imphal gi drama puthokpa Dribugar gi station director phawbo oiramba Manipur Patriotic Rights Forum gi president oiramba Sagosem Indra Kumar na masagi anaba amadagi thangmoiban khuyathong da leiba masagi yumda ngasi ayuk leikhidre mahaki leikhidabada Manipur gi aiba singi apunba lup amasu oiriba Union of Associations of Manipur Writers Patriotic Rights Forum Manipur Tripura Assam Ipak Film Production na awaba phongdorokli ICU da TV layeng libi nupi ama hospital gi staff na izat manghan khre yamna tahi da thodok amada Gurugram gi private hospital da intensive care unit ICU da layeng libi chahi kungama thoirom surabi nupi macha ama hospital adugi staff na nupi oibigi ikai khumnaba manghan khre police ki report matung inna nupi macha asi nupa asina ICU da nupi macha asina gyan ta da na leidingai da थबक असी सथखिबनी हाइरे नुपी मसा असिना ज्ञान तारकलबा मतुंग महाकी मसा सोखरे हाइबा खंगबदगे महाक मसाना कंप्लेन अमा इजदुना मपादा हाइदुना सुसान लॉक पुलिस स्टेशन आई बच्चेरोल अमा पिसिंदुना केस अमा रजिस्टर तौखि नुपी मसा असी हौजी हॉस्पिटल दा लायेंगले पाव असिगी मतुंग इन्ना नुपी मसा असिना सोर होनबा वारकपदगे हॉस्पिटल दा येंगलुबदा टीबी नि हाइबा खंगबगा लोइनना ICU da thamduna layeng lakhibani Assistant Commissioner of Police Headquarter Usa Kundu na phongdokhibada nupi masa asina mahakpu hospital gi staff na rape tawbikhre haina message tharaktuna hairakhibani police na case ama IPC gi section 376 close to sub close E gi makhada case ama register tawbaga loinana staff adu masak khangba ngamkhre hairi